Hello miyam, miyam puno magpu dasana ay na ikop no na kurumjari. Ay ming ase aseng ba gi oina di dasana ko banate ay na pamjara duna ay YouTube amasung Facebook ta thamjabani. Ay aseng ba ming ase sana tomba kaujai. Ay na video ase semja bagi manam di hauji hauji ay khogi Assam da lairiba ay khogi kasar macha sing seng na haira bada ay se kasar macha ni kasar da gini. Ado ay khogi kasar da lairiba mioi ay khogi YouTube ta hona jariba mioi khudimak ta khudong chaba ama bibiri. Masidai sida akhoi YouTube ta oiragana akhoi 100k subscriber yaugadaba aigi YouTube ta hojik fawbagi oina di subscriber se yamna licture haigadra ado akhoi Manipur da akhoi issue oibana war oibana masina maram oiraga aisu video kya thangatchade aigi YouTube aduda ai nungsi nungsi ba wari kya ama akhoi punsigi oiba aina khangjaba khara ado miyamda ai tamjabani lijabani ado akhoi Assam Sarkar na piriba khudong chaba se akhoi DIPRI na ko Directorate of Information and Public Relation haiduna masida sida 100k subscriber yawagadi akhoi participate tawba yagani masigi khudong chaba se laujage haiduna miyamda aina haijaningba se miyamna aibu masak khangbiba mioi kya ama laibiramba yai aigi video yangbiramba mioi kya ama laibiramba yai khangbidaba kyana nuksibiduna aigi dasana maitei haina aigi YouTube channel ama laijai ado ai mathakta ai photocopy so ai hapcharake masi ai gi channel ni masi dei sida miyamna nuksibiduna nakoi gi subscribe amam tang tawbirak pada karigumba ai khoi ai gi 100k yaukiba thoklagadi masigi khudong chaba se aisu phangjagadra haina khanjai nakoi gi oina di subscribe ki button ado free oibani nakoi gi subscribe amam do ai gi punsi da aingonda ahungba ki ama pubirakadra haina khali aduna akoi gi kanglei cha akoi gi maitei chi na punma pu aina ikong lukna haijaning badi nuksibi duna da sanagi channel ase subscribe to biramu Facebook to soi gi video ki ama no khoina thina jaram lagani aloi beda oina akoi gi Manipur da thogliba issue sing se athuba matamda akoi peace lak po werasanu kanglei mana yai phare khuramjari